ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯅ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯉꯧꯕ ꯀꯧꯖꯩ꯫ ꯑꯩ ꯁꯦꯛꯃꯥꯏꯗꯒꯤꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯁꯥꯃꯛ ꯊꯕꯛ ꯑꯐꯪꯕ ꯁꯨꯔꯝꯃꯤ꯫ ꯆꯍꯤ 3 ꯑꯃꯅ ꯑꯦꯌꯔꯄꯣꯔꯠꯇ ꯊꯕꯛ ꯇꯧꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯇꯧꯕ ꯊꯕꯛ ꯑꯁꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯔꯛꯇꯕꯗꯒꯤ ꯏꯁꯥꯗ ꯑꯋꯥꯕ ꯑꯃ ꯂꯥꯛꯈꯤ꯫ ꯇꯣꯂꯣꯞꯄꯨꯗꯤ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯊꯕꯛ ꯁꯨꯇꯤꯒꯨꯝꯕꯁꯤ ꯏꯁꯥꯗ ꯀꯌꯥ ꯐꯪꯉꯛꯈꯤꯗꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯑꯁꯤ ꯇꯣꯛꯑꯒꯦ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒ ꯇꯤꯟꯅꯖꯕ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯧꯕ, ꯅꯪ ꯊꯕꯛ ꯑꯃ ꯊꯤꯔꯤ ꯍꯥꯏꯕꯗꯥꯏ? ꯅꯪꯒꯤ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯪ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯄꯨꯒꯦꯔꯥ?" ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯏꯌꯥꯝꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛꯇꯤ ꯑꯩ ꯇꯜꯂꯤ꯫ ꯊꯕꯛ ꯈꯔ ꯀꯣꯝꯕ ꯑꯃ ꯊꯤꯕꯤꯔꯛꯎ." "ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯇꯜꯂꯤ ꯑꯩ ꯇꯧꯕ" ꯍꯥꯏꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯃꯨꯛ, "ꯉꯧꯕ, ꯌꯥꯝꯅ ꯆꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯦ, ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯃꯆꯥꯅꯤ꯫ ꯑꯅꯥꯕ ꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯣꯄꯔꯦꯁꯟꯒꯨꯝꯕꯅ ꯑꯅꯝꯕꯅ ꯇꯧꯒꯜꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ꯫ ꯅꯪ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨ, ꯃꯣꯏꯒꯤꯁꯨ ꯃꯤ ꯋꯥꯠꯂꯤ ꯍꯥꯏꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ, ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ, ꯀꯣꯟꯅ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯕꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯕꯕꯥꯁꯤ ꯍꯥꯔꯠ ꯄꯦꯁꯦꯟꯅꯤ꯫ ꯊꯕꯛ ꯄꯦꯟꯁꯤꯟ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯁꯨ ꯃꯁꯥꯗ ꯑꯅꯥꯕ ꯑꯁꯤ ꯍꯦꯟꯖꯤꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯕꯕꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯌꯦꯡꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯖꯔꯝꯃꯤ, ꯑꯩꯅ ꯊꯕꯛ ꯁꯨꯇꯤ ꯂꯧꯗꯨꯅ ꯕꯕꯥꯕꯨ ꯂꯥꯌꯦꯡꯕ ꯆꯠꯂꯨꯔꯕꯗꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯊꯕꯛꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯝꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤꯁꯨ ꯇꯣꯛꯑꯒꯦ ꯈꯜꯂꯒ ꯂꯩꯕꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯒꯦ ꯈꯟꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯁꯨꯇꯤ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯟꯆꯥꯔꯖꯇꯨꯅ ꯃꯇꯝ ꯁꯥꯡꯃꯜꯂꯤ, ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯕꯕꯥ ꯂꯥꯌꯦꯡꯕ ꯆꯠꯇꯨꯔꯤꯕꯁꯤ ꯅꯨꯃꯤꯠ 15ꯅꯤꯗꯤ ꯍꯦꯟꯅ ꯃꯇꯝ ꯆꯪꯗꯨꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯃꯇꯝ ꯁꯥꯡꯅ ꯁꯨꯇꯤ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯔꯛꯑꯔꯣꯏ ꯈꯪꯕꯗꯒꯤ ꯅꯨꯃꯤꯠ 15ꯅꯤꯈꯛ ꯁꯨꯇꯤ ꯅꯤꯈꯤ꯫ ꯃꯗꯨꯁꯨ ꯁꯨꯇꯤ ꯄꯤꯅꯤꯡꯗ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯈꯟꯖꯟꯗꯅ ꯕꯕꯥꯅ ꯃꯔꯨꯅꯤ ꯈꯟꯗꯨꯅ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒ ꯕꯕꯥꯕꯨ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯑꯩꯅ ꯂꯧꯔꯛꯈꯤꯕ ꯁꯨꯇꯤ ꯃꯁꯤꯡ ꯑꯗꯨꯗꯤ ꯍꯦꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯅ ꯌꯥꯔꯛꯑꯒ ꯐꯔꯦ, ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯇꯣꯛꯑꯒꯦ ꯈꯟꯅ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯀꯥꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯇꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯍꯥꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯐꯔꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯕꯛꯀꯤ ꯄꯥꯎ ꯍꯥꯏꯔꯛꯑꯝꯕ ꯏꯌꯥꯝꯕ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯌꯥꯝꯕ ꯑꯗꯨꯅꯁꯨ "ꯊꯕꯛ ꯑꯗꯨ ꯃꯤ ꯂꯩꯇ꯭ꯔꯤ, ꯅꯪ ꯆꯪꯕ ꯌꯥꯈꯤꯅꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨꯔꯒꯦ ꯈꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ MDꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯖꯣꯏꯟ ꯇꯧꯔꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯂꯛꯄꯗꯨ ꯎꯕꯗ ꯑꯩ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯌꯥꯔꯝꯗꯦ꯫ ꯑꯩꯒ ꯗ꯭ꯌꯨꯇꯤ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯗ꯭ꯌꯨꯇꯤ ꯇꯥꯏ, ꯑꯩꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯄꯨꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯛꯄ ꯊꯥ ꯑꯃꯃꯨꯛ ꯐꯥꯔꯛꯑꯀꯥꯟꯗꯗꯤ ꯊꯕꯛ ꯑꯗꯨ ꯑꯩꯁꯨ ꯏꯁꯥꯗ ꯍꯩꯅꯕ ꯑꯃ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯟꯇꯥꯅ "ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯒꯦ" ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯩꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯅꯥꯕ ꯑꯃ ꯏꯃꯥꯔꯖꯦꯟꯁꯤꯗ ꯄꯨꯔꯛꯏ꯫ "ꯅꯪ ꯀꯔꯥꯏꯗ ꯂꯩ?" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯁꯦꯠꯇ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯗꯅ ꯃꯄꯥꯟꯗ ꯍꯥꯊꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯕ ꯑꯃ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯔ MDꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ "ꯉꯧꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯌꯦꯡꯉꯨ, ꯍꯧꯖꯤꯛꯀꯤ ꯑꯅꯥꯕꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯂꯨꯔꯦ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯄꯥꯟꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯌꯨ꯫ ꯑꯩꯅꯁꯨ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯈ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ "ꯍꯣꯏ ꯁꯥꯔ, ꯑꯩ ꯃꯄꯥꯟꯗ ꯂꯩ" ꯈꯨꯝꯃꯤ꯫ ꯄꯨꯡ ꯌꯦꯡꯉꯨꯕꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11ꯃꯨꯛꯇꯤ ꯇꯥꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯩꯅ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯆꯥꯛ ꯍꯥꯄꯛꯄ ꯇꯦꯐꯤꯜ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫
ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯖꯜꯂꯝꯗꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗ ꯂꯝꯕꯦꯟ ꯑꯗꯨꯁꯨ ꯃꯤ ꯀꯌꯥ ꯏꯆꯠ ꯆꯟꯅꯔꯛꯈꯤꯗꯦ ꯁꯨꯝꯅꯇꯪꯒꯤ ꯑꯅꯥꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯃꯄꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯑꯃꯨꯛ ꯅꯧꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯂꯤꯞ ꯄꯥꯅꯕ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯆꯨꯔꯨꯞ ꯊꯛꯄ ꯆꯪꯈꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯗꯣꯝꯗ ꯍꯦꯛ ꯆꯪꯁꯜꯂꯨꯕꯗꯗꯤ ꯉꯁꯥꯏ ꯃꯐꯝ ꯑꯗꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯕ ꯎꯔꯛꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯣꯝꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯏꯁꯤꯡꯒꯨꯝꯕ ꯃꯔꯤꯛ ꯈꯔ ꯑꯩꯉꯣꯟꯗ ꯈꯤꯛꯆꯜꯂꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯍꯩꯅꯔꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯣꯠꯁꯛ ꯑꯗꯨ ꯏꯁꯤꯡꯂ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯏꯒꯨꯝꯕ ꯅꯪ ꯅꯪ ꯂꯥꯎꯕ ꯈꯔ ꯑꯩꯒꯤ ꯐꯨꯔꯤꯠꯇ ꯄꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯏꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯂꯛꯈꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯑꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯉꯁꯥꯏ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯁꯤꯔꯦ ꯍꯥꯏꯔꯛꯈꯤ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯔꯥꯡ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯛꯈꯤ ꯑꯩꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯅ ꯆꯩꯅꯕꯗꯤ ꯇꯧꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯈꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ ꯍꯪꯉꯨꯕꯗꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯑꯦꯄꯦꯟꯗꯤꯛꯁ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯀꯟꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨ ꯂꯥꯛꯑꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯒꯤ ꯐꯨꯔꯤꯠꯇ ꯆꯣꯡꯈꯤꯕ ꯏ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯇꯨꯔꯦꯟꯗ ꯄꯨꯊꯔꯒ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯀꯔꯤꯃꯠꯇ ꯆꯨꯔꯝꯈꯤꯗꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯊꯪꯒ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯁꯨ ꯀꯔꯤꯃꯠꯇ ꯄꯛꯑꯝꯈꯤꯗꯦ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯐꯨꯔꯤꯠꯇ ꯆꯣꯡꯈꯤꯕ ꯏꯁꯤꯡ ꯑꯗꯨ ꯉꯁꯤꯅ ꯀꯔꯤꯃꯠꯇ ꯄꯛꯄ ꯎꯗ꯭ꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯗꯗꯥꯗ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯄꯥꯎ ꯇꯝꯃꯤ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯉꯧꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯈꯟꯖꯜꯂꯨꯅꯨ ꯅꯪꯅ ꯄꯨꯈꯟꯗ ꯈꯟꯖꯜꯂꯒꯗꯤ ꯊꯕꯛꯇꯨ ꯀꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯂꯩꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ ꯃꯗꯨꯗꯁꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯑꯍꯤꯡꯗꯨꯃꯁꯨ ꯑꯩ ꯀꯤꯅ ꯀꯤꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯕ ꯀꯤꯕꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯇꯝꯅꯕꯗꯤ ꯇꯧꯔꯛꯈꯤꯗꯦ ꯃꯗꯨꯗ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯌꯨꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯈꯔꯗꯤ ꯇꯝꯅꯩ ꯍꯥꯏ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯤ ꯁꯤꯔꯝꯗꯥꯏꯒꯨꯝꯕꯁꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯖꯒꯥ ꯑꯁꯥꯏꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯍꯥꯏ ꯅꯪꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗꯕ꯭ꯔꯥ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯚꯥꯏ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯇꯧꯕꯗꯕꯨ ꯀꯌꯥ ꯇꯣꯏꯅꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯈꯪꯗꯦ ꯁꯤꯗ ꯂꯩꯕ ꯑꯩꯁꯨ ꯀꯨꯏꯔꯛꯇ꯭ꯔꯤ ꯃꯗꯨꯅꯔꯁꯨ ꯈꯪꯗꯦ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯚꯥꯏ ꯁꯤꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯣꯛꯑꯁꯤ ꯃꯥꯅ ꯍꯥꯏꯖꯜꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯗ꯭ꯌꯨꯇꯤꯁꯨ ꯇꯥꯕꯅꯤꯅ ꯑꯃꯨꯛ ꯀꯤꯈ꯭ꯔꯅꯤ ꯑꯩ ꯆꯠꯂꯦ ꯅꯌꯨꯝꯁꯦ ꯅꯪ ꯑꯃꯨꯛ ꯁꯪꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯒ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯃꯄꯥꯟꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯥꯏꯁꯪ ꯃꯌꯥ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯜꯂꯝꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯗꯥꯉꯧꯕ ꯇꯂꯞꯀꯨꯝꯕꯒ ꯌꯥꯎꯕ꯭ꯔꯥ ꯈꯤꯇ ꯆꯥꯒꯦ ꯗꯨꯀꯥꯟꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯕꯣꯏ ꯑꯩꯗꯤ ꯇꯂꯞ ꯆꯥꯗꯕ ꯀꯨꯏꯔꯦ ꯆꯈꯥꯎꯁꯨ ꯁꯣꯛꯑꯦ ꯑꯗꯣ ꯌꯦꯡꯉꯨ ꯑꯥꯗꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯤꯁꯦ ꯅꯪ ꯎꯕ꯭ꯔꯥ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯗꯥꯉꯧꯕ ꯑꯩꯗꯤ ꯎꯗꯦ ꯀꯔꯥꯏꯅꯣ ꯍꯪꯉꯛꯈꯤ ꯑꯩꯁꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯌꯦꯡꯉꯨꯇꯨ ꯑꯥꯗ ꯆꯠꯂꯤꯁꯦ ꯅꯪ ꯎꯕ꯭ꯔꯥ ꯍꯪꯉꯝꯃꯤ ꯐꯅ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯛꯂꯕꯁꯨ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯎꯗꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯕꯣꯏ ꯅꯪ ꯆꯠꯍꯧꯔꯣ ꯑꯩꯁꯨ ꯀꯤꯖꯔꯛꯑꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯍꯧꯔꯨꯕꯅ ꯐꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯄꯗ ꯃꯃꯥꯡꯗ ꯂꯤꯞ ꯑꯅꯧꯕ ꯄꯥꯟꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩ ꯆꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩ
ngihak leiragada jaga adumdagi mi wari sanabagi makhongumba murung sonba makhol ama muk tarakhi maduda isu handakti asengba mi oiraboi ningdana hogolaga mafam adumda muk sangami matam maduda ngasai aina tarakhiba khonjel adu muk mangki aigi tungdasu karino posak amana pop laungna thomakhi mataw aduda isu kiman khiduna mapanda chenthoraki aigi mataw aduda nurse nupi amana ngauba kaidawrage hangaki aina muk karisu tawdi asigi mafamse nahandagi aingonda tamnaraga leiri hayeng khaide changaroi hairami nurse nupi adunasu kharaga mami asibu light khara thalaga thamba yadro nang horen sarda khara hayu hairaki asumna hing adumasu aigi sada kina nunganba ngairami nong hek ganbagadi hospital aduda angangunaba pukhalakpa nupi ama muksire hairaki madudagi hospital adusu irang hauraki numittumasu siriba imung adugi miyoising adu laksanaba hotnabada awaba mo oiki nongalamdagi matamdasu mamangda aina hospital adugi laisang leiriba mapada ukiba angawba ngakta setpa nupi adusu handakte phi amuba ngakta illaga gate lomda prap chatki numittugi nong hek ganbagadi aisu isa yamna nungairakide isada khirum tawraga isa itomda pukhangda khangba haurakhi imanaba aduna hospital aduda hek lakpaga aisu yumda halami tawbada bo aina gari hek lan thorakpada ngasai hospital da ukiba nupi adu aigi imangda lepagum mitta sangsang urakhi tanja aduda su aingonda gari amana kanna thomjalakhi ngahakti su mafam aduda gyan tadana wantharami aina gyan tarakpadadi aigi hospital aduda ai leirami madudagi hospital adugi doctor singna kokta yaikre sidi hangbadi ngammaroi mapalamda puro hairakhi matam aduda ai gyan tamna mangba horakhi nupi amasu aigi nakta dum sangaga leiba ma aigi mitta urami sumna imunge miyoi singna aibu mapalamda puraga kok hangduna operation tauki sahi ama mukti ai gyan men tadana kappaga lawbaga tawduna leirami matam aduda su nupi amana aiga punna chatoini nang sangini haiduna aiga wari sarga dum leirami mataw aduda dadana doctor da sumna hangami karigino mana masak udaba nupi amaga wari sarga dum leirisi hangubada doctor singna sumna khumaki hai kaisum tawroi magi brain da mana ningsingaga da leiba nupi ama leiramgani madu oiramgani hairaki hai aina gyan lakpada su ima baba hoina nupi edu kanano hangaki maduda aina nupi edu hospital da thengnakiba nupi ni khumbi mataw kya sida ima baba na singnarakpadagi maibi yengubada asumna hairaki dacha nupana accident thokpa numit adu magi matungda thawai amana inaraktuna lakle mama sasu kharadi khangjaramgani maduda nupi aduna thawai purga chatke honarakpani hairaki tasengbadi wari asina loisalakpada mayamda haijaningbadi hospital aduda mi sigadore hairagadi nongma walingai ahing aduda nupi natraga nupa ama hekta thori aduga nungalaga hospital aduda mi ma hekta si mataw kya sida isu mafam aduda thabak tawba lepki mayam mahambagi wari asi matanga saida loijari ani suba wari si amu mayamda khudon tamjagi wari asi su aigi famda thabirakpadi kuirabani tanja phangdabadagi pathokpa ngamjakidre masigi damakta warobiroi aigi ming mohot kawi wari asi ningthamthagi matamda dadaga igada thengnakiba thawdo amagi wari ni asumna numidadu dadaga iga numidangi sak toga patlomda nga phaba chalam mafam adu hek yaubaga ujaw amagi makhongda akoina numidang leknabagi siam sarami dadaga iga na changi iba mafam jaga asisu mina kaya changna daba khara hainaba mafamni asumna mafam aduda dadaga iga langthakpa loiraga akoina hing leknaba siamlamba mafam aduda muk halakhi dadaga iga su mafam aduda ngahak wari saduna lei tanja aduda numidangi pung 12 makhai tarakpa daida mafam karaidagino khangdana lamhang aduda nupi amana kanna nolakpagi makholama dadaga iga na tarakhi mataw aduda dadana mohod nang manungda leiramu ai kanano yengugi haiduna mapanda thoki masigi matung ngahak leiraga dada su amuk manungda sangaki maduda ina dada kanano mi kana leiramge hangami dadana amuk kana su leiramde ibani ge wakhanna oiriba zara khangde hairaki maduda ina amuk phagi tawrami madu oiraga na tamnari zara haiduna dadana amuk mohod adumaina hainu phatte hairaki tasengbadi numit aduda akoina hingle uriba pat adugi nakanda mi phumpham mangjaga su oi maduna mi changba kinarami ngayakte dadaga iga phagi jogai tongnaduna leirami adubo amuk hekta karaidagino khangdaba nupi ama nokpaga kappaga
ꯃꯈꯣꯜ ꯑꯃ ꯍꯦꯛꯇ ꯇꯥꯔꯛꯈꯤ꯫ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗꯁꯨ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯗꯗꯥꯒ ꯑꯩꯒꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯅꯛꯅ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯀꯞꯄꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯗꯗꯥꯒ ꯑꯩꯒꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯗꯗꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯣꯍꯣꯠ ꯑꯩ ꯊꯣꯛꯎꯒꯦ ꯑꯃꯨꯛꯇꯒ ꯅꯪꯗꯤ ꯊꯣꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯃꯅꯨꯡꯗ ꯀꯤꯅ ꯀꯤꯅ ꯗꯗꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯄꯨꯡ ꯑꯃ ꯇꯥꯔꯐꯥꯎ ꯗꯗꯥ ꯍꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯤꯅ ꯀꯤꯅ ꯊꯣꯛꯑꯝꯃꯤ꯫ ꯗꯗꯥꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯝꯍꯜꯂꯛꯇꯕꯗꯒꯤ ꯏꯃꯥꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯗꯗꯥ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯏꯕꯤ ꯑꯂꯤꯌꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯥꯏꯕꯤ ꯑꯃ ꯂꯩ꯫ ꯏꯃꯥꯒ ꯃꯥꯏꯕꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯗꯨꯋꯥ ꯁꯣꯜꯂꯒ ꯄꯥꯠꯌꯥꯏ ꯑꯗꯨꯗ ꯗꯗꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯗꯗꯥ ꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕꯤ ꯑꯂꯤꯌꯥꯅ ꯃꯆꯤꯟꯗ ꯗꯨꯋꯥ ꯈꯔ ꯁꯣꯜꯂꯒ ꯕꯣꯇꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯗꯗꯥꯒꯤ ꯃꯁꯥꯗꯒꯤ ꯀꯔꯤꯅꯣꯃ ꯈꯔ ꯂꯧꯊꯣꯔꯛꯑꯒ ꯍꯥꯞꯆꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯗꯗꯥꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯄꯥꯠ ꯑꯗꯣꯝꯗ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯣꯍꯣꯠꯀ ꯃꯁꯛ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯄꯨꯏ꯫ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯔꯒꯗꯤ ꯃꯣꯍꯣꯠꯀꯤ ꯁꯛꯐꯝ ꯑꯗꯨ ꯑꯀꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝ ꯑꯣꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯒꯅꯨ, ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯖꯒꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫